ꯐ꯭ꯔꯦꯟ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯚꯤꯗꯤꯑꯣ ꯌꯦꯡꯕꯗꯀꯣ ꯐꯦꯁꯕꯨꯛꯇ ꯑꯣꯏꯔꯣ ꯌꯨꯇ꯭ꯌꯨꯕꯇ ꯑꯣꯏꯔꯣ ꯚꯤꯗꯤꯑꯣ ꯌꯦꯡꯕꯗ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯚꯤꯗꯤꯑꯣ ꯌꯦꯡꯕꯗ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯗꯇꯥ ꯃꯥꯡꯗꯅꯕꯀꯣ ꯌꯨꯇ꯭ꯌꯨꯕ ꯑꯣꯏꯔꯣ ꯐꯦꯁꯕꯨꯛ ꯑꯣꯏꯔꯣ ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯍꯣꯏ ꯐ꯭ꯔꯦꯟ ꯅꯣꯏꯒꯤ ꯗꯇꯥ ꯄ꯭ꯂꯥꯟꯗꯨꯅ ꯑꯟꯂꯤꯃꯤꯇꯦꯠ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯋꯥꯏꯐꯥꯏ ꯑꯣꯏꯔꯣ ꯑꯟꯂꯤꯃꯤꯇꯦꯠ ꯑꯣꯏꯇꯥꯔꯗꯤ ꯀꯩꯁꯨꯕꯨꯗꯤ ꯀꯥꯏꯗꯦꯀꯣ ꯑꯩꯁꯨ ꯚꯤꯗꯤꯑꯣꯒꯨꯝꯕ ꯌꯦꯡꯕꯁꯦ ꯌꯨꯝꯗ ꯑꯩꯒꯤꯁꯦ ꯖꯤꯑꯣꯁꯦ 4G ꯖꯤꯑꯣꯁꯦ 1 GB ꯗꯇꯥ ꯄ꯭ꯂꯥꯟꯂ ꯀꯩꯅꯣꯝꯕꯨ ꯍꯥꯞꯄꯦ ꯑꯩꯉꯣꯟꯗ ꯗꯔꯀꯥꯔ ꯑꯣꯏꯗꯦꯕ ꯗꯇꯥꯁꯦ ꯑꯩ ꯚꯤꯗꯤꯑꯣ ꯑꯃ ꯅꯣꯡꯃꯗ ꯚꯤꯗꯤꯑꯣ ꯄꯩꯒꯦ ꯑꯞꯂꯣꯗ ꯇꯧꯔꯤꯗꯅꯀꯣ ꯑꯗꯣ ꯁꯤ ꯀꯩꯅꯣ ꯇꯧꯕꯅꯦꯕ ꯁꯤꯗ ꯆꯪꯕꯤꯔꯣ ꯚꯤꯗꯤꯑꯣ ꯑꯃ ꯌꯦꯡꯉꯦꯅ ꯈꯜꯂꯣꯕ ꯑꯗꯣ ꯀꯩꯒꯨꯝꯕ ꯑꯩꯒꯤꯁꯤꯕꯨꯗꯤ ꯁꯤꯗ ꯁꯤ ꯑꯦꯅꯤ ꯚꯤꯗꯤꯑꯣꯁꯦ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏ ꯑꯦꯅꯤ ꯅꯝꯃꯀꯥꯟꯗ ꯁꯨꯃꯥꯏꯅ ꯅꯝꯃꯀꯥꯟꯗ ꯚꯤꯗꯤꯑꯣꯁꯤꯅ ꯇꯥꯛꯑꯅ ꯀꯥꯏꯅ ꯅꯝꯁꯤꯜꯂꯀꯥꯟꯗ ꯁꯤ ꯃꯈꯥꯗ ꯁꯦꯠꯇꯤꯡꯁꯤꯅ ꯁꯤ ꯁꯦꯠꯇꯤꯡꯁꯤ ꯊꯣꯛꯂꯛꯏꯁꯤꯗ ꯅꯝꯕꯤꯔꯣꯕ ꯑꯗꯨꯒ ꯁꯤꯗ ꯀ꯭ꯋꯥꯂꯤꯇꯤꯗ ꯑꯩꯒꯤꯗꯤ ꯑꯣꯇꯣ ꯂꯩꯔꯤꯁꯦ ꯑꯗꯣ ꯗꯇꯥ ꯁꯦꯚꯔ ꯑꯩ ꯑꯣꯐ ꯊꯝꯕꯅꯦ ꯑꯣꯞꯇꯤꯃꯥꯏꯖꯇ ꯊꯝꯃꯦꯕ ꯑꯩꯒꯤꯕꯨꯗꯤꯀꯣ ꯑꯗꯣ ꯐ꯭ꯔꯦꯟ ꯗꯇꯥ ꯌꯥꯝ ꯆꯥꯍꯜꯂꯣꯏꯒꯦ ꯍꯥꯏꯗꯤꯅꯦ ꯑꯩ ꯍꯧꯖꯤꯛ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯃꯝꯕꯩꯅꯦꯕ ꯀ꯭ꯋꯥꯂꯤꯇꯤꯁꯤꯁꯨ ꯑꯩꯈꯣꯏꯅ ꯁꯤ ꯃꯥ 360ꯗꯕꯨꯗꯤ ꯂꯩꯔꯦ ꯈ꯭ꯋꯥꯏ ꯍꯥꯏꯌꯦꯁ ꯀ꯭ꯋꯥꯂꯤꯇꯤꯁꯤ ꯃꯥ ꯑꯞꯂꯣꯗ ꯇꯧꯔꯛꯏꯁꯦꯀꯣ ꯑꯗꯨꯒ ꯁꯤ ꯀꯩꯀꯥ ꯂꯣꯏ ꯇꯧꯗꯕꯤꯗꯅꯦ ꯑꯃꯁꯤꯕꯨꯗꯤ ꯑꯣꯇꯣ ꯂꯩꯖꯔꯣꯏ ꯁꯤꯗ ꯗꯇꯥ ꯁꯦꯚꯔꯁꯤꯗ ꯌꯨꯁ ꯑꯞ ꯇꯨ 40% ꯂꯦꯁ ꯗꯇꯥ ꯕꯥꯏ ꯔꯤꯗ꯭ꯌꯨꯁꯤꯡ ꯚꯤꯗꯤꯑꯣ ꯀ꯭ꯋꯥꯂꯤꯇꯤ ꯑꯅ ꯇꯧꯋꯦ ꯁꯤ ꯊꯝ ꯇꯥꯔꯗꯤꯅꯦ ꯚꯤꯗꯤꯑꯣ ꯀ꯭ꯋꯥꯂꯤꯇꯤꯁꯦ ꯀꯩꯅꯣ ꯇꯧꯔꯅꯦꯕ ꯍꯣꯏ ꯗꯇꯥ ꯌꯥꯝ ꯃꯥꯡꯉꯔꯣꯏꯕꯀꯣ ꯚꯤꯗꯤꯑꯣ ꯌꯥꯝ ꯌꯦꯡ ꯇꯥꯔꯗꯤꯀꯣ ꯗꯇꯥ ꯍꯦꯛꯇ ꯂꯣꯏꯊꯣꯛꯈꯤꯕꯁꯨ ꯌꯥꯎꯋꯤꯅꯀꯣ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯃꯨꯛ ꯋꯥꯏꯐꯥꯏ ꯅꯨꯡꯐꯥꯏ ꯑꯗꯨꯗ ꯇꯧꯕꯁꯦ ꯀꯩꯁꯨ ꯀꯔꯤꯌꯦ ꯑꯩꯈꯣꯏ ꯏꯝꯐꯥꯜ ꯑꯦꯔꯤꯌꯥꯗꯅ ꯑꯌꯥꯝꯕ ꯐꯪꯕꯅ ꯑꯇꯣꯞꯄ ꯏꯝꯐꯥꯜꯗꯒꯤ ꯂꯥꯞꯄꯒꯗꯤ ꯐꯪꯗꯦꯗꯅꯀꯣ ꯑꯩ ꯑꯗꯨꯝ ꯍꯪꯉꯦ ꯃꯤ ꯐꯣꯟ ꯇꯧ ꯅꯣꯏ ꯀꯩ ꯐꯪꯒꯦꯅ ꯑꯗꯣ ꯁꯤ ꯇꯧꯕꯤꯌꯣꯕ ꯑꯗꯨꯏꯗꯤꯅꯦ ꯌꯥꯝꯅ ꯄ꯭ꯂꯥꯟꯗꯣ ꯌꯥꯝꯅ ꯆꯥꯎꯅ ꯍꯥꯞꯇ꯭ꯔꯁꯨ ꯌꯥꯔꯅꯤ 1 GB ꯈꯤꯇꯪ ꯑꯣꯏꯇꯥꯔꯗꯤ ꯊꯨꯅ ꯂꯣꯏꯔꯔꯣꯏꯅꯀꯣ ꯍꯣꯏ ꯑꯗꯩꯗ ꯚꯤꯗꯤꯑꯣꯗꯣ ꯗꯇꯥ ꯁꯦꯚꯔ ꯇꯧꯔꯀꯥꯟꯗ ꯚꯤꯗꯤꯑꯣꯗꯣ ꯁꯦꯡꯗꯦ ꯍꯥꯏꯔꯒꯁꯨ ꯁꯤꯗ ꯆꯪꯉꯒ ꯑꯗꯨꯝ ꯍꯥꯏꯌꯦꯁ ꯀ꯭ꯋꯥꯂꯤꯇꯤꯗ ꯑꯗꯨꯝ ꯑꯗꯨꯝ ꯇꯧꯒꯦ ꯌꯥꯏꯑꯕꯀꯣ ꯁꯤꯗꯩꯗ ꯁꯝꯅ ꯍꯥꯏꯔꯕꯗ ꯃꯁꯤꯒꯤ ꯑꯣꯏꯅꯗꯤ ꯍꯥꯏꯌꯦꯁ ꯀ꯭ꯋꯥꯂꯤꯇꯤꯁꯦ 1080pꯕꯨ ꯂꯩꯔꯝꯒꯅꯤ ꯁꯤꯗ 1080p ꯂꯩꯔꯤꯁꯦ ꯍꯥꯏꯌꯦꯁ ꯀ꯭ꯋꯥꯂꯤꯇꯤ ꯁꯤꯗ ꯇꯧꯔꯒꯁꯨ ꯗꯃꯥ ꯑꯃ ꯁꯦꯡꯅꯤ ꯗꯇꯥꯗꯤ ꯌꯥꯝ ꯆꯥꯔꯅꯤꯀꯣ ꯆꯠꯄꯁꯨ ꯌꯥꯏ ꯑꯗꯣ ꯀꯩꯅꯣꯅꯦꯕ ꯑꯩꯈꯣꯏꯒꯤ 4G ꯑꯣꯏꯔꯁꯨ 5G ꯑꯣꯏꯇꯥꯔꯗꯤ 5G ꯑꯣꯏꯇꯥꯔꯗꯤ ꯚꯤꯗꯤꯑꯣ ꯑꯌꯦꯡ ꯈꯨꯗꯤꯡꯒꯤ ꯍꯥꯏꯌꯦꯁ ꯀ꯭ꯋꯥꯂꯤꯇꯤꯗꯨꯕꯨ ꯆꯠꯂꯅꯤ ꯐꯣꯟꯗꯨꯅ ꯐꯨꯜ HD ꯑꯣꯏꯇꯥꯔꯗꯤ 1080pꯒꯤ ꯑꯣꯞꯁꯟꯁꯤ ꯊꯣꯛꯂꯛꯀꯅꯤꯀꯣ 720 ꯑꯣꯏꯔꯛꯀꯅꯤꯀꯣ HD ꯈꯛꯇꯪ ꯑꯣꯏꯇꯥꯔꯗꯤ ꯄꯥꯏꯔꯤꯕ ꯐꯣꯟꯗꯨꯅꯀꯣ ꯁꯞꯄꯣꯔꯠ ꯇꯧꯕ ꯑꯣꯏꯇꯥꯔꯗꯤ ꯑꯗꯣ ꯐ꯭ꯔꯦꯟ ꯗꯇꯥ ꯌꯥꯝ ꯃꯥꯡꯗꯅꯕꯅꯦ ꯆꯞ ꯃꯥꯟꯅꯅꯁꯨ ꯑꯗꯨꯝ ꯌꯨꯇ꯭ꯌꯨꯕꯇꯁꯨ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯕꯅꯦ ꯌꯨꯇ꯭ꯌꯨꯕꯇꯁꯨꯅꯦ ꯑꯗꯨꯝ ꯍꯧꯖꯤꯛꯀꯤꯃꯥꯏꯅ ꯑꯗꯨꯝ ꯊꯣꯛꯄ ꯌꯥꯕꯅꯦ ꯍꯥꯏꯔꯤꯕ ꯋꯥꯁꯤꯕꯨꯗꯤ ꯀꯩꯅꯣꯒꯤꯅꯤꯀꯣ ꯐꯦꯁꯕꯨꯛꯀꯤꯅꯤ ꯑꯗꯣ ꯔꯤꯜꯁꯇꯗꯤ ꯎꯄꯥꯏꯕꯨꯗꯤ ꯂꯩꯇꯦꯀꯣ ꯁꯤꯗ ꯑꯩꯈꯣꯏ ꯑꯦꯠꯁꯤꯗꯕꯨꯗꯤ ꯌꯥꯔꯔꯣꯏ ꯑꯦꯠꯇ ꯑꯗꯣ ꯗꯇꯥ ꯁꯦꯚꯔꯗꯣ ꯍꯧꯖꯤꯛꯀꯤꯗꯣ ꯇꯧꯕꯤꯌꯣꯕ ꯑꯗꯨꯏꯗꯤꯅꯦ ꯗꯇꯥ ꯌꯥꯝ ꯃꯥꯡꯉꯔꯣꯏ ꯑꯔꯦꯝꯕꯗ ꯚꯤꯗꯤꯑꯣ ꯁꯨꯝ ꯌꯦꯡꯈ꯭ꯔꯒꯗꯤ ꯗꯇꯥ ꯌꯥꯝ ꯃꯥꯡꯉꯤꯗꯅꯀꯣ ꯐ꯭ꯔꯦꯟ ꯑꯗꯨꯒꯤ ꯋꯥꯅꯤ ꯁꯤꯗꯩꯗ ꯆꯪꯕꯤꯔꯣ ꯑꯗꯨꯝ ꯑꯗꯨꯒ ꯁꯤ ꯇꯧꯗꯧꯁꯦ ꯁꯤ ꯗꯇꯥ ꯁꯦꯚꯔꯁꯦ ꯑꯣꯐ ꯊꯝꯕꯤꯌꯨ ꯁꯨꯃꯥꯏꯅꯀꯣ ꯑꯗꯨꯗꯒꯤ ꯁꯤ ꯆꯪꯉꯀꯥꯟꯗ ꯗꯇꯥ ꯁꯦꯚꯔ ꯑꯣꯟ ꯑꯅ ꯂꯩꯁꯦ ꯑꯗꯣ ꯀ꯭ꯋꯥꯂꯤꯇꯤꯁꯤꯁꯨꯅꯦ ꯀ꯭ꯋꯥꯂꯤꯇꯤꯁꯤꯗꯤ ꯑꯣꯇꯣ ꯊꯝꯃꯁꯨ ꯀꯩꯁꯨꯕꯨꯗꯤ ꯀꯥꯏꯗꯦ ꯗꯇꯥ ꯁꯦꯚꯔꯗꯣ ꯑꯣꯟ ꯇꯧ ꯇꯥꯔꯗꯤꯀꯣ ꯁꯤ ꯑꯣꯏꯗꯤ ꯌꯥꯝ ꯃꯥꯡꯉꯔꯣꯏ ꯑꯗꯨꯒ ꯑꯃꯁꯨ ꯍꯥꯏꯖꯒꯦꯕꯀꯣ ꯐ꯭ꯔꯦꯟ ꯍꯨꯏ ꯌꯥꯝ ꯈꯣꯡꯉꯦ ꯍꯩ ꯁꯤꯗ ꯁꯦꯠꯇꯤꯡꯁꯇ ꯆꯪꯕꯤꯔꯣ ꯄ꯭ꯔꯥꯏꯚꯦꯁꯤꯁꯤꯗ ꯑꯗꯨꯒ ꯑꯃꯨꯛ ꯁꯦꯠꯇꯤꯡꯁꯇ ꯑꯃꯨꯛ ꯆꯪꯉꯣ ꯑꯗꯨꯒ ꯁꯤꯗꯩꯁꯤꯗ ꯃꯦꯗꯤꯌꯥꯁꯤꯗ ꯆꯪꯕꯤꯔꯣꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯒꯁꯦ ꯍꯦꯛ ꯇꯧꯕꯗ ꯐꯣꯟ ꯍꯦꯛ ꯄꯥꯏꯕꯒ ꯚꯤꯗꯤꯑꯣ ꯑꯣꯇꯣ ꯄ꯭ꯂꯦ ꯇꯧꯕꯁꯨ ꯁꯤꯁꯨ ꯗꯇꯥ ꯌꯥꯝ ꯃꯥꯡꯉꯦꯕꯀꯣ ꯐꯣꯟꯒꯤ ꯗꯇꯥꯗꯁꯨ ꯌꯥꯝ ꯀꯟꯖꯜꯂ ꯂꯩꯕꯅꯦꯕ ꯑꯗꯣ ꯁꯤ ꯑꯣꯇꯣ ꯄ꯭ꯂꯦꯅ ꯇꯧꯔꯤꯁꯦ ꯅꯦꯕꯔ ꯑꯣꯇꯣ ꯄ꯭ꯂꯦꯁꯦ ꯊꯝꯃꯣꯕ ꯁꯤ ꯑꯣꯏꯗꯤ ꯑꯩ ꯁꯤꯗ ꯁꯤ ꯇꯧꯒꯦꯕ ꯑꯩꯁꯤ ꯐꯦꯁꯕꯨꯛꯁꯦ ꯍꯥꯡꯒꯦꯕ ꯚꯤꯗꯤꯑꯣꯁꯦ ꯃꯇꯣꯟꯗ ꯑꯣꯟ ꯂꯥꯛꯀꯅꯦꯕ ꯁꯤ ꯂꯥꯛꯇ꯭ꯔꯥ ꯚꯤꯗꯤꯑꯣ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯁꯤꯗꯤ ꯗꯇꯥ ꯌꯥꯝ ꯃꯥꯡꯉꯕꯅꯦꯕ ꯁꯤꯗꯩꯁꯤꯗ ꯑꯗꯣ ꯁꯤꯗꯩꯁꯤꯗ ꯑꯩ ꯍꯧꯖꯤꯛ ꯑꯃꯨꯛ ꯑꯣꯐ ꯊꯝꯃꯒꯗꯤꯅꯦ ꯂꯥꯛꯑꯣꯏꯕ ꯁꯤꯗꯩꯁꯤꯗ ꯅꯦꯕꯔ ꯄ꯭ꯂꯦ ꯑꯣꯇꯣꯁꯦ ꯁꯤ ꯑꯣꯏꯗꯤꯅꯦ ꯁꯨꯡꯂꯥꯛ ꯂꯥꯛꯑꯣꯏ ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯁ꯭ꯇꯥꯔꯠ ꯋꯤꯠ ꯁꯥꯎꯟ ꯒꯥꯏꯁꯦ ꯁꯤꯕꯨꯗꯤ ꯅꯦꯕꯔ ꯑꯣꯇꯣ ꯄ꯭ꯂꯦ ꯑꯣꯏꯇꯥꯔꯗꯤ ꯚꯤꯗꯤꯑꯣꯗꯣ ꯊꯣꯛꯇ꯭ꯔꯕꯅꯤꯅ ꯁꯥꯎꯟꯁꯨ ꯊꯣꯛꯂꯛꯑꯔꯣꯏꯀꯣ ꯑꯗꯣ ꯁꯤꯁꯤꯅ ꯗꯇꯥ ꯌꯥꯝ ꯀꯟꯗꯕꯅꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯗꯇꯥꯗꯣ ꯌꯥꯝ ꯆꯥ ꯇꯥꯗꯅꯦ ꯁꯤꯗꯩꯁꯤꯗ ꯆꯪꯉ ꯑꯦꯞ ꯏꯟꯐꯣꯗ ꯌꯦꯡꯉꯒ ꯁꯤꯗ ꯁ꯭ꯇꯣꯔꯦꯖꯁꯤꯗ ꯆꯪꯉꯀꯥꯟꯗ
ꯑꯩꯗꯤ ꯚꯤꯗꯤꯑꯣꯒ ꯌꯥꯝ ꯑꯞꯂꯣꯗ ꯇꯧꯕꯅꯤꯅꯀꯣ ꯗꯇꯥꯁꯤꯗ ꯁꯤꯗ 436 ꯈꯛꯇꯪ ꯂꯩꯇ꯭ꯔꯥ ꯁꯤꯁꯦ ꯀ꯭ꯂꯤꯌꯥꯔ ꯗꯇꯥ ꯑꯗꯣ ꯑꯩꯗꯤ ꯑꯃꯨꯛꯀ 4 GB ꯌꯧꯕ ꯌꯥꯎꯋꯦꯕ ꯐꯅꯌꯥꯝ ꯀꯟꯖꯟꯗꯅ ꯀꯦꯁ ꯑꯥꯏꯇꯦꯝꯗꯒꯀꯣ ꯀꯦꯁꯇꯗꯤ 376 ꯂꯩꯁꯦ ꯁꯤꯒꯁꯦ ꯀ꯭ꯂꯤꯌꯥꯔ ꯀꯦꯁ ꯇꯧꯕ ꯌꯥꯏ ꯀ꯭ꯂꯤꯌꯥꯔ ꯗꯇꯥ ꯇꯧꯕ ꯌꯥꯔꯦ ꯁꯤ ꯇꯧꯊꯣꯛꯈ꯭ꯔꯗꯤ ꯐꯦꯁꯕꯨꯛ ꯑꯃꯨꯛ ꯂꯣꯒꯏꯟ ꯑꯃꯨꯛ ꯇꯧꯅꯔꯅꯤꯀꯣ ꯁꯤꯕꯨꯗꯤ ꯇꯧꯗ꯭ꯔꯁꯨ ꯌꯥꯏ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯈ꯭ꯋꯥꯏ ꯃꯔꯨ ꯑꯣꯏꯕꯗꯤ ꯁꯤꯒꯤ ꯑꯣꯇꯣ ꯄ꯭ꯂꯦꯁꯦ ꯑꯃ ꯇꯧꯕꯤꯔꯣ ꯁꯤ ꯑꯣꯏꯔꯗꯤ ꯐꯦꯁꯕꯨꯛ ꯑꯦꯞ ꯄꯥꯏꯕꯗ ꯃꯦꯗꯤꯌꯥꯗ ꯁꯦꯠꯇꯤꯡꯁꯇ ꯆꯪꯉ ꯃꯦꯗꯤꯌꯥꯗ ꯆꯪꯕꯤꯔꯣ ꯑꯗꯨꯒ ꯁꯤꯗ ꯅꯦꯕꯔ ꯑꯣꯇꯣ ꯄ꯭ꯂꯦꯁꯦ ꯁꯤꯁꯦ ꯆꯨꯁ ꯇꯧꯕꯤꯌꯨ ꯁꯤꯗꯤ ꯗꯇꯥ ꯃꯥꯡꯉꯔꯣꯏ ꯅꯝꯕꯔ 1 ꯑꯗꯨꯒ ꯁꯤꯅ ꯚꯤꯗꯤꯑꯣ ꯊꯥꯕꯁꯦ ꯃꯁꯤꯒꯤꯁꯤꯗ ꯑꯩ ꯍꯟꯖꯟ ꯍꯟꯖꯟꯅꯕꯨꯗꯤ ꯍꯥꯏꯔꯦ ꯑꯩꯒꯤ ꯑꯣꯏꯅꯕꯨꯗꯤ ꯑꯩ ꯁꯤꯗ ꯑꯣꯞꯇꯤꯃꯥꯏꯖ ꯇꯧꯈ꯭ꯔꯒꯦꯕꯀꯣ ꯑꯗꯨ ꯅꯣꯏꯒꯤꯗꯤ ꯀꯩꯅꯣ ꯋꯥꯏꯐꯥꯏꯒꯨꯝꯕ ꯁꯤꯖꯤꯟꯅꯕꯤꯗꯕ ꯅꯠꯇ꯭ꯔꯒ ꯀꯩꯅꯣ ꯇꯧꯕꯤꯗꯕ ꯑꯣꯏꯇꯥꯔꯗꯤꯅꯦ ꯍꯧꯖꯤꯛꯀꯤꯗ ꯇꯧꯕꯤꯌꯨ ꯑꯗꯨꯑꯣꯏꯗꯤ ꯅꯠꯇ꯭ꯔꯗꯤ ꯗꯇꯥ ꯍꯦꯛꯇ ꯂꯣꯏꯈꯤ ꯌꯥꯎꯋꯦ ꯍꯥꯏꯅꯀꯣ ꯗꯇꯥ ꯂꯣꯏꯈ꯭ꯔꯒꯗꯤ ꯀꯩꯅꯣ ꯇꯧꯕꯗꯣ ꯑꯗꯨꯑꯣꯏꯗꯤ 1 GB ꯗꯇꯥ ꯄ꯭ꯂꯥꯟ ꯑꯣꯏꯔꯦꯅ ꯈꯜꯂꯣꯕ ꯁꯣꯝꯅ ꯄꯥꯏꯕꯤꯔꯤꯗꯨꯒ ꯐ꯭ꯔꯦꯟ ꯑꯗꯣ ꯚꯤꯗꯤꯑꯣ ꯐꯅꯌꯥꯝ ꯌꯦꯡꯕ ꯌꯥꯅꯤ ꯑꯗꯨꯅ ꯀꯩꯅꯣ ꯇꯧꯔꯦ ꯌꯨꯇ꯭ꯌꯨꯕꯇꯁꯨ ꯑꯗꯨꯝ ꯌꯥꯎꯕꯅꯦ ꯚꯤꯗꯤꯑꯣꯗ ꯆꯪꯉꯒ ꯌꯨꯇ꯭ꯌꯨꯕꯇꯅ ꯁ꯭ꯋꯥꯏ ꯃꯊꯛꯇꯔ ꯀꯩꯅꯣꯝ ꯌꯥꯎꯒꯨꯝ ꯇꯧꯕꯅꯦꯕꯀꯣ ꯑꯗꯣ ꯁꯤ ꯑꯗꯨꯝ ꯁꯤ ꯇꯧꯕꯤꯔꯣ ꯌꯥꯔꯦꯀꯣ ꯐ꯭ꯔꯦꯟꯁ